ꯃꯌꯥꯝꯕꯨ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯖꯥꯗꯣ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯦ ꯍꯥꯏ꯫ ꯌꯦꯡꯂꯒ ꯅꯨꯡꯉꯣꯜꯂꯦꯁꯨ ꯍꯥꯏꯅꯩ꯫ ꯃꯁꯤ ꯄꯨꯝꯕ ꯃꯥꯕꯨ ꯎꯕ ꯃꯤꯑꯣꯏꯇꯅ ꯈꯪꯒꯅꯤ꯫ ꯐꯖꯔꯦ ꯃꯇꯤꯛ ꯆꯤꯡꯁꯨ ꯂꯦꯝꯃꯤ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯖꯥ ꯃꯥꯒꯤ ꯂꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯕꯣꯏꯔꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕꯣꯏ꯫ ꯂꯩꯁꯥ ꯁꯔꯦ ꯐꯥꯔꯕꯤ ꯃꯥꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯅꯥꯏꯕꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯗꯣ꯫ ꯆꯍꯤ ꯀꯨꯝꯂꯥꯡ ꯀꯌꯥ ꯁꯨꯔꯦ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯊꯧꯒꯜ ꯆꯪꯂꯛꯄ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅꯁꯨ ꯊꯥꯗꯣꯏꯒꯤ ꯇꯣꯜꯂꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯊꯝꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯨꯡꯁꯥꯁꯨ ꯐꯅ ꯁꯥꯔꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅ ꯃꯥꯒꯤ ꯃꯅꯥꯏ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯊꯥꯗꯣꯏ, ꯅꯪꯕꯨ ꯇꯥꯕꯔ ꯍꯩ? ꯋꯥꯡꯕꯜ ꯃꯩꯆꯥꯛ ꯐꯪꯕꯒ ꯆꯞꯄꯨ ꯃꯥꯟꯅꯔꯦ ꯍꯛꯆꯥꯡꯁꯦ꯫ ꯆꯥꯛꯈꯨꯝꯗ ꯍꯩ ꯑꯍꯦꯛꯄ ꯂꯩꯍꯧꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯃꯦꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯨꯝ ꯆꯥꯊꯣꯛꯁꯤ꯫ ꯍꯣꯏ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯂꯧꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯩꯅꯧ ꯑꯍꯦꯛꯄ ꯈꯔ ꯂꯩꯔꯤꯕꯗꯨꯗꯒꯤ ꯍꯩꯅꯧ ꯃꯄꯨꯝ 2 ꯂꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯏꯕꯦꯝꯃ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯆꯥꯏꯕꯦꯝꯃꯗ ꯌꯦꯡꯗꯨꯅ, "ꯃꯆꯥꯏꯕꯦꯝꯃ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯊꯥꯗꯣꯏ, ꯍꯩꯁꯤ ꯅꯪꯅ ꯃꯦꯠꯂꯛꯎꯗꯅ꯫ ꯅꯪꯅ ꯃꯦꯠꯄ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡꯒꯤ ꯃꯍꯥꯎꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤꯗꯣ." "ꯐꯅꯤ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯃꯦꯠꯆꯔꯛꯀꯦ." ꯃꯆꯥꯏꯕꯦꯝꯃ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯗ ꯍꯣꯏꯇꯅꯤ ꯊꯥꯗꯣꯏꯅ ꯈꯨꯝꯖꯕ꯫ ꯑꯁꯤꯅꯁꯨ ꯊꯝꯕꯥꯜꯁꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯤ꯫ ꯄꯨꯈꯝ ꯃꯆꯥ ꯑꯗꯨꯗ ꯍꯩꯅꯧꯗꯨ ꯃꯦꯠꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯏ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏ, "ꯊꯥꯗꯣꯏ, ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯏꯪꯅ ꯂꯦꯝꯅ ꯐꯖꯩꯀꯣ꯫ ꯐꯖꯕꯗ ꯃꯄꯥ ꯂꯩꯔꯣꯏꯕꯨ꯫ ꯅꯁꯥꯗ ꯆꯔꯩ ꯑꯍꯟꯕ ꯊꯣꯟ, ꯁꯅꯥ ꯂꯨꯄꯥ ꯂꯤꯛ ꯀꯣꯟꯒ ꯁꯤꯔꯕꯗꯤ ꯅꯪꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯒꯅꯤꯀꯣ." ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯏꯀꯥꯏꯔꯞ ꯇꯧꯅ, "ꯀꯔꯤ ꯋꯥꯅꯣꯗ ꯃꯆꯥꯏꯕꯦꯝꯃ, ꯊꯤꯈ꯭ꯔꯕ ꯑꯩꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯖꯅ ꯎꯔꯤꯕ ꯑꯣꯏꯔꯤꯒꯅꯤ." "ꯍꯥ, ꯃꯁꯤꯕꯣ? ꯅꯠꯇꯦ ꯊꯥꯗꯣꯏ, ꯅꯪꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯅ ꯄꯤꯕ ꯑꯣꯏꯔꯕꯁꯨ ꯆꯔꯩ ꯑꯍꯦꯟꯕ ꯈꯛꯁꯦ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦꯗꯣ꯫ ꯅꯠꯇꯦ, ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯍꯪꯕꯗꯁꯨ ꯅꯪꯗꯤ ꯈꯨꯝꯗꯦ." "ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗ, ꯑꯩꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯃꯤꯅꯥꯏ ꯑꯩꯅ ꯀꯔꯤꯒꯤ ꯆꯔꯩ ꯑꯍꯦꯟꯕꯕꯨ ꯁꯦꯠꯂꯨꯅꯤ? ꯇꯥꯡꯖꯃꯥꯏꯕꯨ ꯏꯀꯥꯏꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯆꯥꯏꯕꯦꯝꯃꯅ ꯊꯣꯟꯕꯤꯕ ꯆꯔꯩ ꯐꯤꯃꯟꯕꯨ ꯑꯣꯏꯅ ꯑꯗꯨꯃꯛ ꯁꯦꯠꯆꯒꯦ꯫ ꯅꯪꯒꯤ ꯐꯖꯕ ꯁꯛꯇꯝꯁꯦ ꯆꯔꯩ ꯑꯃꯟꯕ ꯃꯥꯅ ꯃꯁꯛ ꯊꯤꯍꯟꯕꯅꯤꯗꯣ." "ꯅꯅꯥꯏ ꯀꯔꯤꯁꯨ ꯀꯜꯂꯛꯆꯗꯦ, ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯩꯖꯒꯦꯗ꯫ ꯍꯟꯗꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯅꯪꯕꯨꯁꯨ ꯅꯤꯡꯊꯤꯅ ꯀꯦꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯐꯖꯕ ꯌꯦꯡꯒꯅꯤ." ꯃꯇꯥꯡꯁꯤꯗ ꯊꯥꯗꯣꯏꯅ ꯋꯥ ꯑꯃ ꯍꯪꯉꯤ, "ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯗꯔꯅꯦ?" ꯃꯁꯤꯗ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯥꯏꯕꯒꯦ? ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯟꯕꯅꯤ꯫ ꯅꯪꯕꯨ ꯁꯣꯏꯗꯅ ꯌꯥꯎꯍꯟꯒꯅꯤ꯫ ꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥ, ꯏꯃꯥꯁꯤ ꯍꯣꯏꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯊꯥꯗꯣꯏ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ." "ꯑꯧ ꯃꯆꯥꯏꯕꯦꯝꯃ, ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯇꯝꯕ ꯅꯨꯄꯥ ꯀꯅꯥꯒ ꯂꯩꯖ ꯂꯥꯛꯆꯕꯔꯅꯦ?" "ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ." "ꯁꯦꯡꯂꯕꯔꯅꯦ ꯅꯪꯕꯣ?" "ꯑꯁꯦꯡꯕꯅꯦ꯫ ꯑꯗꯣ ꯑꯩꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯌꯥ ꯊꯪꯕ ꯉꯥꯛꯇꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦꯗꯣ." ꯋꯥꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯊꯥꯗꯣꯏꯅ ꯇꯞꯅ, "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯆꯥꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯅꯪꯅ ꯁꯥꯒꯩ ꯑꯃ ꯑꯣꯟꯈꯤꯕꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯗꯣꯝ ꯏꯊꯟꯇ ꯂꯩꯍꯧꯕ ꯇꯥꯔꯗꯔꯥ? ꯃꯆꯥꯏꯕꯦꯝꯃ, ꯅꯪꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯩꯗꯤ ꯉꯝꯒꯗꯕ ꯃꯥꯟꯗꯔꯦ." ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯦꯠꯅꯕ ꯊꯥꯛꯇ ꯄꯣꯛꯂꯕꯁꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯩ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯊꯥꯗꯣꯏꯕꯨ ꯅꯣꯡꯃꯇ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ ꯂꯩꯇꯦ꯫
ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ, "ꯊꯥꯗꯣꯏ, ꯆꯥꯔꯤ ꯄꯨꯟꯅ ꯄꯨꯈꯝ ꯑꯃꯗ ꯆꯥꯃꯤꯟꯅ, ꯍꯤꯞꯂꯦ ꯄꯨꯟꯅ ꯐꯝꯖꯥꯎ ꯑꯃꯠꯇꯗ ꯍꯤꯞꯃꯤꯟꯅꯕ, ꯅꯪ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤꯗꯣ꯫ ꯑꯩꯁꯨꯅꯦ ꯅꯪꯒ ꯂꯥꯞꯅꯅꯤ ꯈꯟꯕꯗ ꯊꯃꯣꯏ ꯑꯁꯤꯕꯨ ꯉꯝꯗꯦꯅꯦ꯫ ꯑꯗꯣ ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯊꯥꯗꯣꯏ, ꯍꯥꯏꯌꯨꯅꯦ꯫ ꯑꯩꯕꯨ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯅ ꯄꯨꯕꯤꯌꯨꯅꯦ꯫ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯍꯤꯡꯖꯒꯦ꯫ ꯊꯥꯗꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯁꯦꯡꯕꯅꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯈꯥꯏꯅ ꯃꯩꯆꯥꯛ ꯐꯪꯗꯨꯅ ꯊꯃꯣꯏꯗ ꯂꯥꯃꯩꯒꯨꯝ ꯆꯥꯛꯇꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯃꯆꯥꯏꯕꯦꯝꯃ, ꯅꯪꯒꯤ ꯍꯩꯅꯥꯈꯣꯡ ꯊꯥꯡꯕ ꯏꯟꯅꯔꯛꯀꯦ꯫ ꯑꯩꯕꯨ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯕꯤꯌꯨ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥ ꯀꯌꯥ ꯈꯟꯅꯖꯩ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯃꯆꯥꯏꯕꯦꯝꯃ ꯅꯤꯡꯉꯣꯜ ꯑꯃꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯏꯅ ꯑꯋꯨꯟ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯎꯟꯕ ꯍꯥꯞꯄ ꯑꯁꯤ ꯆꯠꯅꯔꯛꯏ꯫ ꯍꯥꯞꯇꯕꯁꯨ ꯃꯌꯥꯎꯏ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯗꯣꯏꯅ ꯃꯥ ꯃꯁꯥꯃꯛꯅ ꯃꯥꯕꯨ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅꯁꯨ ꯊꯥꯗꯣꯏꯒ ꯂꯥꯞꯅꯅꯤꯡꯗꯕꯗꯒꯤ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯅꯤꯡꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯩꯃꯦꯠꯄ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯃꯈꯥ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯩ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯨꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯩ꯫ ꯃꯥꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯔꯗꯕꯅꯤ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯃꯥꯒꯤ ꯀꯥꯗ ꯊꯥꯗꯣꯏꯕꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏ, "ꯊꯥꯗꯣꯏ, ꯅꯪꯕꯨ ꯐꯅꯦꯛ ꯃꯄꯥꯜ ꯍꯛꯄ, ꯃꯄꯥꯜ ꯅꯥꯏꯕ ꯑꯁꯤ ꯁꯦꯠꯅꯤꯡꯗꯕꯔꯅꯦ?" ꯂꯩ ꯃꯆꯨꯒꯤ ꯐꯖꯕ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯑꯗꯨ ꯎꯠꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯗꯨꯗ ꯌꯦꯡꯗꯨꯅ, "ꯃꯆꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯅꯪꯕꯨ ꯁꯦꯠꯂꯣ ꯍꯥꯏꯋꯥꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯄꯤꯔꯒ ꯅꯪꯅ ꯁꯦꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯤꯛꯇꯣꯛꯄ꯫ ꯃꯆꯥꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯑꯣꯏꯅ ꯁꯦꯠꯆꯒꯦ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯍꯩ, ꯅꯪꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯅꯦ꯫ ꯀꯨꯟꯗꯣ ꯂꯦꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫" "ꯍꯣꯏ ꯃꯥ." ꯂꯩꯃꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, "ꯊꯥꯗꯣꯏ, ꯅꯪꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ." "ꯍꯣꯏ ꯃꯥꯁꯤ." ꯂꯩꯃ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, "ꯅꯪꯕꯨ ꯏꯅꯥꯛꯇ ꯐꯝꯍꯟ, ꯑꯩꯒ ꯄꯨꯟꯅ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯂꯦꯡꯃꯤꯟꯅꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦꯅꯦꯀꯣ ꯊꯥꯗꯣꯏ." "ꯃꯆꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯃꯄꯣꯛꯅ ꯊꯦꯛꯈꯤꯕꯅꯅꯤ꯫ ꯏꯃꯥꯁꯤꯅꯁꯨ ꯀꯧꯔꯝꯂꯦ, ꯊꯦꯡꯈꯤꯕ ꯇꯥꯔꯦ, ꯃꯆꯥꯏꯕꯦꯝꯃ ꯊꯣꯛꯄꯤꯔꯣ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯂꯒꯦ꯫ ꯐꯅꯦꯛꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯍꯣꯔꯦꯟ ꯁꯦꯠꯀꯗꯕꯅꯤꯀꯣ." "ꯁꯦꯠꯇꯗꯤꯀꯣ ꯃꯆꯥꯏꯕꯦꯝꯃ." ꯊꯝꯕꯥꯜꯁꯅꯥ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯆꯥꯏꯕꯦꯝꯃꯅ ꯄꯤꯔꯝꯕ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕ ꯑꯗꯨꯕꯨ ꯍꯥꯏꯖꯍꯧꯏ꯫ "ꯑꯣ, ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕ ꯃꯆꯥꯏꯕꯦꯝꯃꯅꯣ! ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯑꯩ ꯑꯣꯏꯈ꯭ꯔꯒꯦ꯫ ꯃꯥꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯏꯟꯅꯔꯒꯦ." ꯁꯣꯅꯄꯨꯡ ꯃꯌꯥꯏ ꯃꯊꯧꯕꯨꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯀꯧꯅꯥꯒꯤ ꯐꯛ ꯑꯗꯨꯗ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥ ꯐꯝꯊꯔꯤ꯫ ꯄꯤꯊ꯭ꯔꯥꯏꯒꯤ ꯀꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯧꯕ ꯀꯨꯟꯗꯣ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯂꯧꯈꯠ ꯀꯕꯣꯛꯀꯤ ꯌꯦꯇꯨꯝ ꯑꯄꯤꯁꯛ ꯑꯗꯨꯗ ꯁꯤꯡꯉꯦꯜ ꯀꯨꯟꯗꯣ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯂꯦꯡꯂꯔꯤ꯫ ꯄꯥꯝꯃꯨ ꯃꯥꯒꯤ ꯂꯦꯡꯕꯅꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯈꯨꯠꯁꯥꯅ ꯇꯅꯧ ꯇꯅꯧ ꯂꯦꯡꯖꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯤꯟꯕ ꯂꯨꯍꯣꯡꯕꯅꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯌꯥ ꯊꯪꯕꯨ ꯃꯍꯥꯛꯅ ꯉꯥꯛꯄꯅꯤ꯫ ꯊꯥꯗꯣꯏ ꯃꯆꯥꯏꯕꯦꯝꯃꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯑꯗꯨ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯃꯆꯥꯏꯕꯦꯝꯃꯅ ꯀꯨꯟꯗꯣ ꯂꯦꯡꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯃꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯊꯃꯣꯏꯅꯨꯡꯗ ꯃꯥꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯄꯣꯛ ꯑꯗꯨꯅ ꯊꯦꯛꯈꯤꯕꯅ ꯇꯝꯂꯝꯗꯕꯗꯤ ꯌꯥꯏ꯫ ꯂꯩꯃꯇꯥꯂꯣꯏ ꯃꯍꯥꯛꯅ ꯊꯥꯗꯣꯏꯕꯨ ꯍꯦꯛ ꯎꯔꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, "ꯍꯩ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯒꯦ? ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯥ?" ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯟꯈꯤ꯫ ꯂꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯦꯠꯂꯤꯕ ꯅꯐꯤ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕꯁꯦ ꯅꯪꯕꯨ ꯎꯗꯕ꯭ꯔꯥ? ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯤꯅꯥꯏ ꯃꯆꯥꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯪꯉꯨ ꯊꯨꯅ ꯏꯃꯨꯡꯗ, ꯅꯐꯤ ꯅꯔꯣꯜ ꯑꯃꯣꯠꯄ ꯑꯁꯤꯒ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯂꯦ." ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯂꯥꯏꯕꯛꯀꯤ ꯅꯤꯃꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥ ꯃꯍꯥꯛ ꯈꯛꯇꯅꯤ꯫
ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯝꯖꯥꯎ ꯑꯗꯨꯗ ꯐꯝ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯑꯗꯨ ꯂꯣꯏꯔꯦ꯫ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏꯕꯨ ꯊꯤ꯫ ꯊꯥꯗꯣꯏ! ꯊꯥꯗꯣꯏ! ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯊꯥꯗꯣꯏꯅ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ꯫ ꯃꯍꯥꯛ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯪꯉꯤ, ꯊꯥꯗꯣꯏ, ꯅꯪ ꯀꯩꯗꯧꯔꯦ? ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯅ ꯅꯪꯅ ꯂꯩꯔꯤꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏ? ꯊꯥꯗꯣꯏ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯃꯆꯥꯏꯕꯦꯝꯃꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯍꯣꯡꯗꯣꯛꯏ, ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ꯫ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯆꯥꯏꯕꯦꯝꯃ꯫ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯒꯅꯨ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯣ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯊꯥꯗꯣꯏꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯆꯥꯏꯕꯦꯝꯃ, ꯅꯨꯡꯁꯤꯔꯕ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡ ꯑꯁꯦ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯄ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ, ꯅꯪ ꯑꯩ ꯄꯨꯟꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗꯤ꯫ ꯍꯣꯏ ꯃꯆꯥꯏꯕꯦꯝꯃ, ꯐꯔꯦꯁꯦ, ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯤꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯁꯤ꯫ ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯃꯆꯥꯏꯕꯦꯝꯃ, ꯏꯃꯥꯁꯤ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯁꯤ ꯀꯩꯅꯣ꯫ ꯃꯆꯥꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯁꯥꯔꯤꯕ, ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯅꯥꯏ ꯑꯣꯏꯕꯤꯅꯤ꯫ ꯑꯩꯅ ꯍꯦꯛꯇ ꯁꯅꯈ꯭ꯌꯥ ꯃꯥꯁꯤ ꯍꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯣ ꯇꯧꯍꯩꯕ ꯅꯠꯇꯦ, ꯑꯗꯨꯒꯤꯅꯤ ꯑꯩ ꯀꯣꯟꯅ ꯆꯥꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥ ꯂꯨꯍꯣꯡꯂꯤ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯊꯥꯗꯣꯏꯕ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯜꯂꯤ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯍꯥꯏꯅꯩ, ꯃꯔꯥꯏꯕꯛ ꯐꯩꯗꯀꯣ, ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯁꯦ ꯑꯋꯨꯟ ꯃꯤꯅꯥꯏꯒꯤ ꯍꯦꯛ ꯎꯜꯂꯦꯕ, ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯇꯝ ꯑꯁꯦ ꯀꯌా ꯀꯨꯏꯔꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅ ꯂꯨꯍꯣꯡꯈꯤꯕꯗ ꯊꯥꯗꯣꯏ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯂꯣꯏ, ꯑꯗꯨꯅ ꯃꯥꯁꯨ ꯄꯨꯟꯅ ꯑꯋꯨꯟ ꯑꯣꯏꯅ ꯎꯟꯗꯨꯅ ꯆꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯄꯣꯛꯂꯁꯨ ꯊꯥꯗꯣꯏ ꯍꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕ, ꯃꯆꯥꯏꯕꯦꯝꯃꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯁꯤꯗꯤ ꯀꯔꯤꯅꯣ꯫ ꯑꯁꯨꯝ ꯇꯧꯅ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯦꯗꯣ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯅꯤ꯫ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯆꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯊꯥꯗꯣꯏ ꯐꯝꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯃꯆꯥꯏꯕꯦꯝꯃ, ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯕꯨ, ꯂꯥꯏ ꯃꯆꯥꯒ ꯃꯥꯜꯂꯤ, ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ꯫ ꯊꯥꯗꯣꯏ, ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯐꯖꯕꯅ ꯌꯥꯝꯅ ꯍꯦꯜꯂꯤꯗ, ꯅꯪꯅ ꯏꯪꯅ ꯂꯦꯝꯅ ꯆꯝꯅ ꯐꯖꯕꯅꯤꯗꯣ꯫ ꯃꯆꯥꯏꯕꯦꯝꯃ, ꯏꯇꯩ ꯏꯕꯨꯡꯉꯣꯒꯁꯨ ꯅꯪꯒ ꯌꯥꯝꯅ ꯆꯥꯟꯅꯩꯀꯣ, ꯉꯁꯥꯏ ꯅꯪꯅ ꯀꯨꯟꯗꯣ ꯍꯨꯛꯄꯗꯣ ꯑꯩ ꯂꯣꯟꯅ ꯌꯦꯡꯍꯧꯏ꯫ ꯐꯖꯕ꯭ꯔꯅꯦ ꯊꯥꯗꯣꯏ? ꯐꯖꯩ꯫ ꯑꯗꯣ ꯅꯪꯁꯨ ꯂꯨꯍꯣꯡꯊꯣꯛꯂꯁꯤꯗꯅ꯫ ꯑꯩꯕꯣ? ꯅꯪꯕꯨ ꯂꯨꯍꯣꯡꯅꯤꯡꯗꯕ꯭ꯔꯅꯦ? ꯃꯆꯥꯏꯕꯦꯝꯃ, ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯄꯨꯝꯅꯃꯛꯇꯒꯤ ꯅꯥꯊꯩꯔꯒꯦ ꯈꯜꯂꯤ, ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯗꯤ ꯂꯨꯍꯣꯡꯈ꯭ꯔꯔꯣꯏ꯫ ꯑꯗꯨꯅ ꯀꯔꯤꯒꯤ? ꯑꯩꯗꯤ ꯃꯤꯅꯥꯏ ꯃꯆꯥꯅꯤ, ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯤꯟꯕꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇꯔꯣ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯏꯈꯣꯝꯕ ꯍꯦꯛ ꯆꯪꯂꯛꯏ꯫ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯤ꯫ ꯊꯥꯗꯣꯏ ꯃꯇꯩ ꯏꯕꯨꯡꯉꯣ ꯎꯕꯗ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ, ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯒꯦ, ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯍꯣꯏ, ꯐꯖꯅ ꯇꯨꯝꯃꯨꯀꯣ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯔꯧ ꯂꯩ, ꯃꯔꯣ ꯂꯣꯟꯕ ꯃꯤꯠꯌꯦꯡꯅꯤ ꯃꯁꯤ꯫ ꯊꯥꯗꯣꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯍꯥꯏ, ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ, ꯃꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯏ, ꯃꯥ ꯑꯩ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯇꯝ ꯀꯨꯏꯔꯦ꯫ ꯊꯥꯗꯣꯏ ꯍꯥꯏꯕ? ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕꯒꯨꯝ, ꯃꯥꯅꯤ, ꯊꯥꯗꯣꯏꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯥꯎꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯌꯥꯍꯧ ꯉꯟꯕꯤ ꯊꯥꯗꯣꯏ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯂꯤ꯫ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯃꯍꯥꯛ ꯐꯖꯅ ꯇꯧꯔꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯊꯥꯗꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯨꯏ꯫ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ
ꯃꯥꯒꯤ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯇꯩ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯈꯪꯂꯤ꯫ ꯃꯍꯥꯛ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯩꯅꯖꯗꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ, ꯊꯥꯗꯣꯏ ꯅꯪꯗꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯜꯂꯤꯅ꯫ ꯍꯣꯏ꯫ ꯀꯔꯤꯒꯤ ꯊꯕꯛ ꯁꯨꯔꯤꯅꯣ? ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯃꯐꯝꯁꯤꯗꯁꯨ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯋꯥꯠꯇꯅ ꯂꯩꯕꯅꯤ꯫ ꯅꯪ ꯋꯥꯅꯕꯅꯤ ꯊꯕꯛ ꯑꯃꯗ ꯁꯨꯔꯨꯅꯨꯗ꯫ ꯏꯇꯩ ꯏꯕꯨꯡꯉꯣ, ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯂꯒ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯍꯧꯅꯄꯣꯟꯇꯦ꯫ ꯏꯁꯥꯒꯤ ꯏꯊꯧꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ꯫ ꯇꯟꯖꯥꯁꯤꯗ ꯊꯝꯕꯥꯜꯁꯅꯥꯁꯨ ꯌꯥꯍꯧꯔꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯥꯅ ꯍꯥꯏ, ꯊꯥꯗꯣꯏ ꯅꯪꯗꯤ ꯍꯧꯒꯠꯂꯝꯂꯦꯗꯅ꯫ ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ꯫ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ, ꯁꯣꯝꯗ ꯃꯥꯏ ꯃꯤꯠ ꯇꯥꯐꯝ ꯆꯩꯊꯐꯝ ꯂꯩꯔꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯔꯥꯡ ꯑꯃ ꯑꯁꯨꯝ ꯍꯧꯒꯠꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯁꯨꯝ ꯍꯣꯠꯅꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯁꯅꯥꯕꯨ ꯀꯌꯥ ꯊꯑꯣꯏꯔꯛꯇꯕ ꯃꯇꯧꯕꯨ ꯎꯠꯂꯛꯏ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯄꯥꯏꯈꯣꯝꯕꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯊꯥꯗꯣꯏ ꯃꯍꯥꯛ ꯃꯊꯟꯇ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯅꯕ ꯃꯍꯥꯛ ꯊꯣꯡ ꯊꯥꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯈꯣꯝꯕ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯆꯥꯛꯈꯨꯝꯗ ꯐꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯆꯥꯛ ꯊꯣꯡꯂꯤꯕ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯏ, ꯊꯥꯗꯣꯏ꯫ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯊꯥꯗꯣꯏꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯈꯪꯂꯥꯎ ꯍꯦꯛ ꯂꯥꯎꯏ꯫ ꯄꯥꯏꯈꯣꯝꯕꯅ, ꯀꯩꯗꯧꯔꯦ ꯈꯪꯂꯤꯔꯥ? ꯑꯩꯅ ꯊꯥꯗꯣꯏ꯫ ꯏꯇꯩ ꯆꯥꯛ ꯂꯣꯏꯗ꯭ꯔꯦ, ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯖꯔꯛꯂꯒꯦ꯫ ꯑꯩ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯅ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯏꯇꯩ ꯆꯠꯊꯣꯛꯄꯤꯌꯨ꯫ ꯊꯥꯗꯣꯏ ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁꯨꯝꯗꯧꯕ꯫ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯅꯪꯁꯦ꯫ ꯇꯟꯖꯥꯁꯤꯗ ꯊꯝꯕꯥꯜꯁꯅꯥ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕ ꯑꯗꯨꯅ? ꯊꯥꯗꯣꯏꯅ ꯈꯨꯝꯖꯩ, ꯃꯖꯥꯏꯕꯦꯝꯃ ꯀꯔꯤꯁꯨ ꯇꯧꯖꯗꯦ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯎꯔꯗꯨꯅ, ꯌꯥꯝꯕꯨꯡꯗꯤ ꯁꯤꯗ ꯂꯩꯔꯝꯂꯦꯗꯅ꯫ ꯊꯥꯗꯣꯏ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯅꯇꯩ ꯏꯕꯨꯡꯉꯣꯁꯦ ꯆꯥꯛ ꯂꯥꯝꯂꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯣꯏꯒꯗꯧꯔꯦ, ꯑꯃꯨꯛꯇ ꯐꯝꯕꯤꯌꯨ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯛꯂꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯩ꯫ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯑꯗꯨꯅ ꯐꯂꯞ ꯊꯥꯗꯣꯏꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯊꯥꯗꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯕ ꯍꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯊꯥꯗꯣꯏ ꯃꯍꯥꯛ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯑꯥꯗ ꯂꯩꯔꯤꯉꯩ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝ ꯃꯖꯥꯏꯕꯦꯝꯃꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯨꯏ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯨꯕꯅꯤ꯫ ꯐꯝꯖꯥꯎ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩ꯫ ꯊꯥꯗꯣꯏ ꯃꯗꯨ ꯎꯕꯗ ꯊꯪꯂꯝꯕ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯥꯗꯣꯏꯗ ꯌꯦꯡꯗꯨꯅ, ꯊꯥꯗꯣꯏ ꯀꯔꯤ ꯂꯩꯔꯦ? ꯃꯖꯥꯏꯕꯦꯝꯃꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕ꯫ ꯃꯥꯗꯤ ꯆꯥꯏꯊꯕ ꯆꯪꯈꯤꯅꯦ, ꯆꯪꯉꯛꯎꯅꯤ, ꯁꯤꯗ ꯐꯝꯂꯣ ꯂꯥꯎꯅꯤ꯫ ꯌꯥꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯄꯥꯏꯈꯣꯝꯕꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯥꯗꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ꯫ ꯑꯗꯨꯒ ꯍꯥꯏ, ꯊꯥꯗꯣꯏ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ꯫ ꯊꯥꯗꯣꯏ ꯃꯇꯩ ꯏꯕꯨꯡꯉꯣꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯗꯨꯅ, ꯏꯇꯩꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯠꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯣ ꯃꯗꯨ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯕꯒꯦ? ꯏꯇꯩ ꯑꯩꯗꯤ ꯅꯅꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯒꯤ ꯑꯋꯨꯟ ꯃꯤꯅꯥꯏꯅꯤ ꯑꯩ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯇꯥꯔꯦ꯫ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯪ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯂꯣꯏꯅ꯫ ꯅꯪ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ꯫ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯔꯣ? ꯏꯇꯩ ꯏꯕꯨꯡꯉꯣ, ꯏꯇꯩꯒꯤ ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ꯫ ꯑꯩ ꯃꯖꯥꯏꯕꯦꯝꯃꯕꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯖꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯣꯠꯄ ꯃꯥꯒꯤ ꯃꯁꯝꯗꯨꯗ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯥꯒꯤ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯊꯥꯗꯣꯏꯅ, ꯃꯖꯥꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯅꯥꯜꯂꯤ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯋꯥ ꯍꯥꯏꯔꯛꯏ, ꯃꯤꯅꯥꯏ ꯃꯆꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯀꯔꯤꯅꯣ? ꯑꯩ ꯈꯪꯂꯣꯏ ꯎꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯗꯨꯅ ꯊꯝꯂꯒ ꯑꯗꯨꯒ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯂꯞꯆꯠ꯫ ꯄꯥꯏꯈꯣꯝꯕ ꯃꯥꯗꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯉꯥꯡꯁꯪ ꯉꯥꯡꯈ꯭ꯔꯦ꯫ ꯏꯀꯥꯏꯕꯅ ꯍꯦꯟꯃꯜꯂꯗꯨꯅ ꯂꯣꯛꯊꯈ꯭ꯔꯤꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯉꯁꯤꯗꯤ ꯃꯍꯥꯛ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯠꯈꯤꯗꯕ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯤꯅꯥꯏ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ? ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ?
ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯅꯦꯍꯦ ꯂꯝꯖꯥ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯅꯪ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯅꯪ ꯆꯠꯈ꯭ꯔꯣ ꯊꯥꯗꯣꯏ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯃꯍꯥꯛ ꯀꯞꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯋꯥꯈꯜꯗꯨ ꯑꯣꯟꯅꯔꯦ ꯅꯅꯥꯏ ꯑꯩꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯗ ꯇꯧꯈꯤꯕ ꯂꯩꯖꯗꯦ ꯅꯅꯥꯏꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯁꯥꯖꯠ ꯑꯁꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯅꯋꯣꯡꯅ ꯇꯧꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯥꯜꯂꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤꯗ ꯅꯪ ꯂꯣꯟꯅꯕꯤ ꯑꯣꯏꯅ ꯂꯩꯁꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯆꯥꯏꯕꯦꯝꯃ ꯋꯥꯍꯩꯗꯨꯃꯛ ꯃꯆꯥꯏꯕꯦꯝꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯕ ꯍꯥꯏ ꯇꯥꯕꯅꯤ ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯗꯨꯅ ꯍꯥꯏꯍꯟꯕꯅꯦ ꯆꯨꯝꯗ꯭ꯔꯣ ꯇꯧꯉꯝꯕꯤ ꯅꯃꯥꯗꯨꯁꯨ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤꯅꯦ ꯃꯆꯥꯏꯕꯦꯝꯃ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯒꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯏꯟꯅꯅꯤꯡꯈꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯁꯥꯖꯠ ꯑꯁꯤ ꯆꯠꯅꯕ ꯑꯣꯏꯔꯝꯂꯕ ꯉꯝꯃꯤ ꯅꯪ ꯌꯥꯝꯅ ꯉꯝꯃꯤ ꯍꯧꯗꯣꯡ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯆꯐꯨ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗ ꯀꯣ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯊꯥꯗꯣꯏ ꯃꯥꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯔꯥ ꯂꯩꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯦ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯔꯤ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ ꯊꯝꯕꯥꯜ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯥꯕꯨ ꯁꯤꯗ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯕꯗꯥꯏ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯨꯏ ꯂꯝꯖꯥ ꯃꯆꯥ ꯃꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯔꯨꯁꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯧꯔꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯨꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯅꯕ ꯍꯣꯠꯅꯔꯛꯂꯕ ꯍꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯥꯗꯣꯏꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯪꯏꯟ ꯏꯜꯂꯤ ꯊꯥꯗꯣꯏꯅ ꯀꯞꯅ ꯃꯆꯥꯏꯕꯦꯝꯃ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯆꯥꯏꯕꯦꯝꯃ ꯅꯪꯒꯤ ꯄꯠꯇꯅꯕ ꯑꯩꯅ ꯀꯔꯤꯒꯤ ꯈꯜꯂꯨꯒꯅꯤ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯄ ꯑꯁꯤꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯗ꯭ꯔꯦ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯈꯥꯗ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯑꯩꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯒꯅꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩ ꯆꯠꯂꯒꯦ ꯃꯐꯝꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯅꯪꯒꯤ ꯑꯋꯟ ꯃꯤꯅꯥꯏ ꯊꯥꯗꯣꯏꯒꯤ ꯊꯃꯣꯏꯗ ꯃꯛꯇ꯭ꯔꯕ ꯃꯆꯨ ꯑꯃꯠꯇ ꯁꯪꯗꯕꯅꯤꯀꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯀꯞꯅ ꯆꯦꯟꯊꯣꯛꯈꯤ ꯃꯆꯥꯏꯕꯦꯝꯃ ꯊꯝꯕꯥꯜ ꯁꯅꯥ ꯃꯍꯥꯛ ꯁꯥꯎꯅ ꯂꯩꯍꯧꯏ ꯄꯥꯏꯈꯣꯝꯕ ꯃꯍꯥꯛꯇꯤ ꯃꯁꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯋꯥ ꯑꯃꯠꯇ ꯐꯖꯅ ꯍꯥꯏꯕ ꯉꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯊꯝꯕꯥꯜ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯂꯦꯞꯂꯤꯕ ꯂꯩꯏꯁꯤꯒꯤ ꯄꯟꯈꯩꯗ ꯑꯗꯨꯃꯛ ꯂꯦꯞꯄꯤꯌꯨ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤꯅꯨ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯃꯌꯥ ꯊꯪꯉꯥꯛꯇꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯄꯪꯁꯥ ꯁꯥꯠꯄꯤ ꯁꯤꯡꯉꯦ ꯂꯩꯁꯨ ꯅꯠꯇꯦ ꯄꯥꯏꯈꯣꯝꯕꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯕꯨ ꯃꯤꯔꯥꯏꯒꯤ ꯑꯩ ꯈꯟꯗꯦꯅꯦ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯈꯣꯏꯏꯕꯨ ꯇꯩ ꯆꯤꯔꯣꯜ ꯋꯥꯗꯤ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯤꯅꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯆꯥꯏꯕꯦꯝꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯃꯛꯇ꯭ꯔꯕ ꯃꯆꯨ ꯑꯃꯠꯇꯅ ꯁꯪꯖꯤꯟꯕꯤꯒꯦ ꯈꯟꯕꯤꯒꯅꯨ ꯊꯝꯕꯥꯜ ꯁꯅꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯧ ꯂꯩ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯍꯥꯏꯖꯍꯧꯏ ꯃꯥꯅ ꯐꯠ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯐꯔꯛ ꯇꯥꯔꯤꯅꯤꯁꯦ ꯊꯥꯗꯣꯏꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯔꯥꯜꯗꯤ ꯂꯩꯇꯕꯅꯤꯀꯣ ꯊꯥꯗꯣꯏꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯅꯠꯇꯦ ꯃꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯑꯩ ꯑꯁꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏꯗꯤ ꯀꯞꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯃꯤꯅ ꯎꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯆꯥꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯈꯛ ꯊꯥꯖꯔꯨꯗꯕꯅꯤ ꯊꯥꯗꯣꯏꯅ ꯍꯥꯏ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯆꯪꯖꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩ ꯀꯅꯥꯒꯤ ꯃꯀꯥꯗ ꯇꯥꯡꯖꯗꯨꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩ ꯏꯇꯣꯝ ꯏꯊꯟꯇ ꯂꯦꯟꯖꯈ꯭ꯔꯒꯦ ꯑꯩ ꯂꯥꯟꯗꯦ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯟꯈꯤꯗꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩ ꯏꯔꯥ ꯂꯩꯇ ꯏꯔꯥ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯖꯈ꯭ꯔꯒꯤ ꯄꯨꯟꯁꯤꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯑꯩ
ꯊꯥꯗꯣꯏ ꯃꯈꯣꯡꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯥꯗꯣꯏꯒꯤ ꯈꯜꯂꯤ꯫ ꯊꯥꯗꯣꯏ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯇꯥꯡ ꯃꯇꯝ ꯆꯥꯈꯤꯗꯕꯅ ꯑꯩꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯂꯦ꯫ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩ ꯅꯪ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤꯀꯣ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯤꯌꯦ꯫ ꯊꯥꯗꯣꯏꯗꯨꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯍꯤꯡꯁꯦ ꯃꯍꯥꯛ ꯀꯅꯥꯒꯤꯗ ꯂꯩꯔꯝꯒꯅꯤ? ꯊꯝꯕꯥꯜꯁꯅꯥ ꯇꯁꯦꯡꯅ ꯊꯥꯗꯣꯏꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯖꯩ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯂꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯊꯝꯕꯥꯜ, ꯀꯩꯗꯧꯔꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯗꯤ? ꯅꯪꯕꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯌꯥꯝꯕꯣꯡ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯇꯨꯝꯅꯕ ꯇꯧꯔꯗꯅ, ꯃꯇꯝꯁꯦ ꯊꯦꯡꯂꯦ꯫ ꯍꯣꯏ ꯌꯥꯝꯕꯣꯡ꯫ ꯅꯣꯡꯁꯨ ꯆꯨꯔꯛꯂꯕ ꯃꯥꯜꯂꯤ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯊꯝꯕꯥꯜꯁꯅꯥ ꯐꯝꯖꯥꯎ ꯑꯗꯨꯗ ꯍꯤꯞꯊꯩ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯍꯧꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯥꯗꯣꯏ ꯇꯨꯝꯂꯤ꯫ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ꯫ ꯅꯣꯡ ꯈꯥꯛꯂꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯈꯥꯛꯄ ꯑꯁꯤ ꯊꯥꯗꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯠꯄꯁꯨ ꯉꯝꯗ ꯎꯈꯥ ꯑꯗꯨꯗ ꯃꯍꯥꯛ ꯅꯣꯡ ꯊꯨꯞꯂꯤ꯫ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥꯁꯨ ꯐꯥꯎꯏ꯫ ꯃꯐꯝꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯃꯍꯥꯛ ꯆꯍꯤ ꯐꯥꯈꯤꯕꯗ ꯃꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯉꯝꯈꯩ ꯂꯩꯇꯔꯦ ꯃꯍꯥꯛ꯫ ꯐꯅ ꯁꯥꯎꯅꯤꯡꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯁꯤ ꯑꯣꯏꯔꯦꯀꯣ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ? ꯑꯎꯕ ꯈꯨꯗꯤꯡ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯧꯕ, ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯄ꯫ ꯏꯐꯝꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ꯫ ꯏꯌꯥꯝꯕꯣꯡ, ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏꯀꯣ꯫ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯈꯪꯉꯝꯂꯣꯏ꯫ ꯏꯌꯥꯝꯕꯣꯡ, ꯅꯪꯅ ꯄꯥꯝꯖꯔꯦ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧ꯫ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯕꯤꯗ꯭ꯔꯕ, ꯅꯨꯡꯁꯤꯗ꯭ꯔꯕ ꯑꯩꯁꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯁꯞꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯑꯁꯤꯒꯨꯝꯕ ꯂꯣꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯝꯗꯦ꯫ ꯃꯔꯥꯏꯕꯛꯀꯤꯅꯦ ꯍꯥꯏꯅ ꯃꯍꯥꯛ ꯈꯟꯗꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ꯫ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯍꯤꯞꯅꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯀꯔꯤ ꯑꯃꯠꯇ ꯄꯨꯗ ꯃꯍꯥꯛ ꯂꯣꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯁꯅꯨ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯍꯟꯗꯨꯅ ꯂꯩꯔꯨꯒꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛ ꯈꯟꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯏ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯗꯣꯏ, ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯅꯦ꯫ ꯑꯩꯒꯤ ꯑꯋꯥꯕ ꯃꯄꯥꯎ ꯑꯁꯦ ꯀꯅꯥꯗꯕꯨ ꯄꯥꯎꯗꯝꯂꯁꯤꯒꯦ? ꯅꯪꯁꯨ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯣꯠꯂꯕ꯭ꯔꯅꯦ? ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯤꯡꯒꯤ ꯂꯝꯗꯝ ꯑꯃꯗꯅꯤ꯫ ꯆꯤꯡꯊꯛꯇ ꯈꯨꯜ ꯃꯆꯥ ꯑꯃꯗꯤ ꯇꯥꯔꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯆꯤꯡꯈꯥ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯁꯥꯗꯨ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯑꯍꯤꯡꯒ ꯇꯨꯝꯗꯕꯒ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯀꯣꯛꯇ ꯁꯝꯕꯨ ꯌꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯏꯐꯨꯠꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯆꯤꯡꯈꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯎꯈꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯍꯥꯏꯖꯩ, "ꯑꯦ, ꯀꯅꯥ ꯑꯣꯏꯕ꯭ꯔꯅꯦ? ꯎꯈꯥ ꯑꯁꯤꯗ ꯇꯨꯝꯂꯤꯕꯁꯤꯕꯣ? ꯑꯩ ꯌꯦꯡꯕꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯎꯈꯥꯗꯨꯗ ꯄꯣꯊꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯗꯣꯛꯈꯤ, "ꯃꯖꯥꯏꯕꯦꯝꯃ"꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯝꯕꯥꯜꯁꯅꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯔꯦ, ꯀꯧꯖꯩ, "ꯊꯥꯗꯣꯏ"꯫ ꯅꯨꯄꯤ ꯑꯁꯤ ꯊꯥꯗꯣꯏꯅꯤ꯫ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯔꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯍꯪꯉꯤ, "ꯃꯖꯥꯏꯕꯦꯝꯃ, ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ? ꯐꯤꯕꯝꯁꯨ ꯑꯣꯟꯊꯣꯛꯅ ꯁꯣꯛꯅ ꯎꯔꯦ"꯫ ꯊꯝꯕꯥꯜꯁꯅꯥꯅ ꯀꯞꯅ, "ꯊꯥꯗꯣꯏ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯅꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯝꯗ꯭ꯔꯦ꯫ ꯄꯨꯡꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯤꯕꯅꯤꯅꯦ"꯫ "ꯍꯥꯏꯕꯤꯌꯨ ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ"꯫ "ꯊꯥꯗꯣꯏ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯌꯥ ꯊꯪ ꯉꯥꯛꯄꯗ
ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯈꯜꯍꯧꯔꯨꯗ꯭ꯔꯦ꯫ ꯊꯥꯗꯣꯏ, ꯑꯩꯅ ꯅꯪꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯌꯥꯝꯕꯨꯡꯗꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯅꯪꯕꯨ ꯑꯩꯅ ꯀꯅꯤꯡꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯟꯈꯤꯗꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ꯫ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯊꯥꯗꯣꯏꯅ, ꯃꯆꯥꯏꯕꯦꯝꯃ, ꯑꯩ ꯆꯤꯡꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯨꯔꯁꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ꯫ ꯊꯥꯗꯣꯏ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤꯀꯣ꯫ ꯃꯆꯥꯏꯕꯦꯝꯃ, ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯆꯤꯡꯒꯤ ꯂꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯊꯥꯗꯣꯏꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ, ꯃꯥꯒꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯍꯜꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯤꯗ ꯂꯩꯔꯁꯤꯀꯣ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯃꯆꯥꯏꯕꯦꯝꯃꯕꯨ ꯐꯃꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏ, ꯃꯆꯥꯏꯕꯦꯝꯃ, ꯐꯃꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤꯌꯨ꯫ ꯍꯛꯆꯥꯡꯗꯣ ꯋꯥꯅ ꯎꯔꯤ꯫ ꯑꯩ ꯆꯝꯐꯨꯠ ꯈꯔ ꯐꯨꯠꯂꯛꯀꯦ꯫ ꯌꯥꯔꯅꯤ, ꯇꯧꯔꯨꯔꯅꯨ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯃꯆꯥꯏꯕꯦꯝꯃ? ꯑꯩꯁꯦ ꯅꯪꯒꯤ ꯑꯋꯨꯟ ꯃꯤꯅꯥꯏꯅꯤ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯆꯥꯏꯕꯦꯝꯃꯒꯤ ꯊꯧꯒꯜ ꯇꯧꯔꯗꯧꯅꯤ꯫ ꯁꯅꯥ ꯍꯛꯆꯥꯡ ꯋꯥꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤꯌꯨ, ꯅꯅꯥꯏ ꯊꯧꯒꯜꯖꯒꯦ꯫ ꯊꯝꯕꯥꯜ ꯁꯅꯥ, ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯩ꯫ ꯊꯥꯗꯣꯏꯅ, ꯃꯆꯥꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯀꯞꯄꯗꯤ? ꯊꯥꯗꯣꯏ, ꯃꯈꯣꯏ ꯑꯅꯤ ꯆꯦꯠꯅ ꯂꯦꯡꯒꯣꯟꯅꯩ ꯑꯗꯨꯒ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯒꯤ ꯂꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫